कुकी की पुलप अपन बदा थारामने नागागी हाइपर लेत्रे मैतेगी हाइपर लेत्रे नागाना जी मचे मचे मसे खाइदोक चबानेबा अखोदी लान कने यावरोय लान दे पामदी गाना अखोदी शांति लेनो होना जायगा हाइबने कुकी की नागा मै पुलप तु खक्ता नतने मैते जोन येलो मी पुलप थारामनेबा पुलप त नाकलम दे लेपो अखोई नाकलम लेपो तौनर जेना तौराबनेबा अदुन अपंग दम तानी केनोने गवर्नमेंट ऑफ इंडिया की थौरांगदी मदु अदुम ओइरमगनेबा अदुबो भारत सिदी सना पथाप लेबा की संविधान से हाईएस्ट लीगल डॉक्यूमेंट नि केनो कॉन्स्टिट्यूशन का से को सिगी मतुंग न खुलेबा से सलाइनेबा फेडरल स्ट्रक्चर नि भारत की इंडिया की चावरबा कॉन्स्टिट्यूशन सिदा अखोगी केनो जे हंजन हंजन अमेंडमेंट तौबदी यम कस चावरमिदा लिंगेस्ट कॉन्स्टिट्यूशन इन द वर्ल्ड हाइनेबा भारत की संविधान मसिदा अखोगी फेडरेशन हाइबा वाइसी अमता यौबदी तौबदु इंडिया की अखोगी एडमिनिस्ट्रेटिव सिस्टम जिदी लेंगाकलुंगी मौंग जिदी फेडरलिज्म नेबा लेबाक लेबाक की स्टेट की मिगी तोंगान बा तौबदबा मयाम लेजरिबा यूनियन लिस्ट स्टेट लिस्ट कंकरेंट लिस्ट खाइदोन तौने मैम तो अदुगी मतुंग लेबाक सिंगाक दोइनेबा पिकेरा चावगेरा मणिपुर सु स्टेट यूपी सु स्टेट गुजरात सु स्टेट दिल्ली केनो यूनियन टेरिटरी गी सु लेनेरेको समाय माई मागी पिकेरा चावगेरा स्टेट की लेबा माई मचत अमा लेनरिनेबा लेंगा दमी स्टेट सिदा मोना थुगानि मोंग थुगाइबा हाइबदु भारत की संविधान अचौब स्टेट सिंगदि खरा यारगसु याबा यादबा खरज लेनि हाइदि आइन जि मफम खदिमक एप्लीकेबल ओइबा ओइदबा यानरगसु को से ओइबा याबा यादबा ना खोगी प्रैक्टिकेबल ओइबा ओइदबा नम लेबा भारत की संविधान दी मणिपुर की मसा सिंगसु भारत की प्राइम मिनिस्टर ओइबा याबगी भारत की प्रेसिडेंट ओइबा याबगी हक खुदुंग जाबा राइट पीदीबा अदुबो मणिपुर मचा अमतना भारत की प्राइम मिनिस्टर ओइबा भारत की प्रेसिडेंट ओइबा सोंगा मोएबा सी गारंटी तो या पोने हाइदि संविधान द लेजु सोंदा खोगी प्रैक्टिकेबल ओइबा यादबा थबक कोइना पांथोकदा पांथोरोइदबा पांथोकबा यारोइदबा सु मयाम लेनेबा से लेबा अमगा माना पोंदेबा हाइदि यूपी गुंबा खरग चौबा अदुम अतो स्टेट सिंगसिना अदुम प्राइम मिनिस्टर गलम गुजरात गुंबा कई गुंबा सिना अदुम चेलपइनेबा अखोय मणिपुर सु ओइया गाजना गालेन सु ओइया गाजी प्राइम मिनिस्टर गलम सो यारोइदबा स्टेट नेबसे सुमाइना अखोयगी मणिपुर सि मोना थुगाइनाबा मसुंग अहुम थोंनो थुगाइनिंग सि करिगिनो हाइबसे अतै कैमते मणिपुर की लाल होबसे नमथनबगी तमदने मणिपुर की लाल होबा हाइबसिगा अखोय कांगलुप की लाल होबा से अनि खेनेको नागा की लाल होबदी नागा कांगलुप की नागा कम्युनिटी की लाल होबनेबा अदुगा कुकी लाल होबसु कुकी कांगलुप की लाल होबनेबा अदुगा हाइदि मोगी कोस दुनि को हाइसे कांगलुप की मोय कांगलुप की ने तोप कांगलुप की यावदि मोय लाल होबदा अद मणिपुर की लाल होबसिंग हाइते मैते ने मपुंग रे हौरिबा लानसे मसिदि मणिपुर पुनबगी मणिपुर दे लेबा कांगलुप फुर फुरिम की मणिपुर की कोस नेबा मदुगी वाफम दुना इंडिया गवर्नमेंट नुआइतबा नतर इंडिया की संविधान दा कर मोंग तादबा थोयना भारत सरकार न खंजरगसु तौरिबा थबक दि कोस दि मणिपुर पुनबगी कोस न मणिपुर की लाल होबा हरगा मैते ने मपुंग रे हौरिबा लानसे असिना कोई मणिपुर लाल होबा हिन कौनेबा सी नमथना बने मोय मोयना तौरिबा थौरांगसे अदो खुजिक केनोदा कांगलुप हम थोंनो थुगाइना बखना बाहाइसे यारिबा कुकी से मसीनेब ख्वाई सोइरिदि करिगिनो मोय मसाना खंजगदमने मी निंजल चटपा हाइसे होय ngakting चलुरसु कुइरगदि मोय रियलाइजेशन अमा लाकदमनेबा मरमदि मकुय मक्ता लाइलासु हैबा यारी हिस्ट्री खंगबा लेदि आइन खंगबा लेदि को अदुगा धर्मगी लुसिंगबा अहियबा मयाम लेदिनेबा मोयना कमायना हुजिक होटलिगे सिने अंकसे हुजिक नगागा कुकी गेदन खनाबा नतेबा मैते के खनाबा लोइद्रियबा अमा लोइछलगा मा खनाबा नतेबा खनरगा नाकनम हाइदो सोदम खनरुगा सिगजु कछु खंग लोइद्रियबा अदुना सरकार सि गवर्नमेंट सि तांका अहुमना अखोय मयाम दम पानेको अखोगी मी की केनोगी मी अहुमदगी लान होर मतुंग सिदा इकुई कुइदना मदुगा दुम केनो तौरने गवर्नमेंट से दुम ममिंगदगी लेबानी पॉपुलर गवर्नमेंट लेबा मनुंग दुम आर्टिकल 355 थमजलगा तंखाय मा प्रेसिडेंट रुल की टाइप दम लेग्रबनेबा हाइदि मचिदि दा कोन ngaiसे गवर्नमेंट लुम दियाना मणिपुर की इरांग सिदा थमोय सिंगदे मोय सानेना कोना सावबगी सेंटिमेंट बा ngang मसिगी रीजन से प्रॉपर रीजन म पी वाइ तारगदि अखोइना कै बाइ पीबे यागे कांदा 2023 की मे की अहुमदगी इरांग से हौरेबा को से इरांग से हौरे हौ मतम सिदा मे की मरीदगी खोदक्ता सिक्योरिटी एडवाइजर हापे कार अदुसु इंडिया की इन सर्विस लेबा आईपीएस ऑफिसर में मणिपुरी इरांग तौरे हे नई कना कना खरा हिबा नमथन चलो चोना मागी ड्यूटी एडिशनल पीरियड असाइनमेंट थारप नतेबा थबक ते पथा लेखरबा बिहार दगी आईपीएस ऑफिसर कुलदीप कौनी पामा कोई थी हाना थी लेरमनिको आईपीएस की त्याज मचिंग चिंगम लेबे इंडिया अदमी अहुम इरांग हौरे मी अहुम की नुंदांग वायम दा होइमे मी अहुम की एबदे होबुस नत्रियबा नुंदांग वायम याम तेनगबा पुंग 7 9 मापन तरागी मनुंगदा सिक्योरिटी एडवाइजर अमगा थोयत मोय हापक प्लान गा तौदना मी अदबे सिक्योरिटी हापो अदुगा मागी ने समाय तौरो मागी असाइनमेंट समाय पिरो ऑर्डर नंग थोगान थोगना प्लान तौ लोग खुतक थारिसे असिदा हाना थौरांग सि गवर्नमेंट ऑफ इंडिया गा कोकी गा खरा मनुंगदा पाव फोन लेरे सिने याम लाइबा प्रमाण है मी अहुम इरांग थो मी तरा अदाइदा सिक्योरिटी एडवाइजर हम हापक पनेगा हाइदम फवा अदे मो सिक्योरिटी एडवाइजर कुलर द हापक अंदा मी मापल ओरमोन खले सब्जेक्ट टू करेक्शन अदा माजु यूनिफाइड कमांग सि आमिरम बिसले अमाउंट मी थालो छलकपदा स्वाइदा पिछलेबा अदुदादि तेन गम मतम से पिछलेको मदुदगी मागी कई थबक करी एसिमेन मागी करी मयाम से इरांग नेमदनबा कई थबक तौरगे हाबिस दिन नेबा कयमता लेते मदुगी मागी थबक इरांग नेमदनबा कोई मा सिदा पोजीशन पोंगी स्टेटस सम फंगी को अदुगा माना सो मयाम चन्नदबा अखोइना केनो तौरे चीफ मिनिस्टर की बंगलोदा चीफ मिनिस्टर की बंगलो की सिंसिटी चुलै थुगारे मेमोइना को चीफ मिनिस्टर लेरिंग चीफ मिनिस्टर की माना नपगा सेक्रेटरी मनुंग एटेस्ट ओवर लेरगदी अदुदि यायबा चीफ मिनिस्टर लेरिंग आई लेरिंग कना गुंबा मरुप मपा आमना युमदा ngak लेक्चर दी यायबा अदमाना चीफ मिनिस्टर लेत्रम तम प्रेसिडेंट रुल लेका माना चीफ मिनिस्टर की बंगलो को बाइक तौलेसे मसी चीफ मिनिस्टर की सिंसिटी चीफ मिनिस्टर ऑफिस की बंगलो की सिंसिटी थुगाइ बनेबा सी मणिपुर थोय सी अखोइ इंडिया लेबा am थोकदबा थबक नेबा सुमाइना तौहनदना लेबा मयाम से गवर्नमेंट ऑफ इंडिया मसी की डिवीजन से नकन नकन ताना बखोना बसदा कुकी की कांबु सिंसिना सुम यारिसे यारिसिना सिगी प्रॉब्लम होजि मोइसु याम वारने
ꯌꯥꯝ ꯋꯥꯔꯅꯗꯤ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯦꯜꯂꯣꯃꯤꯁꯤꯡꯁꯤ ꯂꯣꯏ ꯁꯥꯎꯔꯛꯑꯦꯕ ꯍꯥꯟꯅꯗꯤ ꯌꯦꯜꯂꯣꯃꯤꯁꯤꯡꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯋꯥꯈꯜ ꯈꯔ ꯏꯁꯝ ꯇꯝꯅ ꯈꯜꯂꯔꯝꯕꯗ ꯍꯧꯖꯤꯛꯇꯤ ꯌꯦꯜꯂꯣꯃꯤ ꯂꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯑꯕꯅꯤꯅ ꯀꯨꯀꯤꯁꯤꯡꯒꯤ ꯂꯝꯕꯤ ꯂꯩꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯃꯣꯏꯒꯤ ꯂꯝꯕꯤ ꯍꯧꯖꯤꯛ ꯇꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯀꯨꯀꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯒꯤ ꯐꯤꯕꯝ ꯌꯥꯝ ꯑꯣꯏꯔꯦꯗꯅ ꯍꯧꯖꯤꯛ ꯑꯁꯣꯛ ꯑꯄꯟ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯋꯥꯠꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯋꯥꯠꯄ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤलिꯇꯤ ꯋꯥꯠꯄꯒꯤ ꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯕꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯛꯑꯕꯅꯦꯕ ꯁꯨꯝꯕ ꯃꯌꯥꯝꯗ ꯂꯩ ꯑꯗꯨꯅ ꯃꯣꯏꯅ ꯍꯧꯖꯤꯛ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯏꯟꯖꯟꯕꯗ ꯃꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯁꯤ ꯆꯠꯈꯤꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯁꯤ ꯑꯗꯨꯝ ꯑꯄꯪꯕ ꯇꯥꯔꯒ ꯂꯩꯗꯣꯏꯅꯣ ꯃꯣꯏꯅ ꯐꯪꯒꯗꯕ ꯂꯝꯗꯤ ꯐꯪꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯃꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯇꯦ ꯃꯔꯝ ꯆꯥꯕ ꯂꯩꯇꯦ ꯅꯣꯡꯃꯩꯅ ꯂꯝ ꯂꯧꯅꯤ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯗꯣꯏꯕ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯃꯥꯅ ꯁꯤꯡꯅꯔꯤꯕ ꯀꯥꯡꯕꯨꯁꯦ ꯌꯦꯜꯂꯣꯃꯤꯁꯤꯡ ꯃꯩꯇꯩꯁꯤꯡꯁꯤ ꯃꯥꯔꯁꯤꯌꯟ ꯔꯦꯁꯅꯦ ꯍꯥꯏꯕꯅꯤ ꯂꯥꯟ ꯄꯥꯝꯕꯗ ꯂꯥꯟ ꯌꯥꯝ ꯍꯩꯕ ꯂꯥꯟꯒꯤ ꯂꯥꯂꯥꯎ ꯇꯥꯔꯒ ꯃꯁꯥꯗ ꯊꯧꯅꯥ ꯍꯥꯞꯄ ꯏꯔꯒ ꯃꯁꯥꯗ ꯃꯇꯤꯡ ꯍꯦꯟꯒꯠꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯊꯧꯅꯥ ꯍꯥꯞꯄ ꯀꯥꯡꯕꯨꯅꯦꯕ ꯑꯗꯨꯅ ꯁꯤꯗꯩꯗ ꯂꯥꯟ ꯁꯤꯡꯅꯔꯒ ꯂꯝ ꯂꯧꯅꯦꯒ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯇꯗꯤ ꯌꯥꯕ ꯌꯥꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩ ꯃꯩꯇꯩꯗꯗꯤ ꯑꯗꯨ ꯑꯪꯀꯗ ꯑꯩ ꯐꯣꯟꯗꯣ ꯇꯥꯔꯣꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯒꯤ ꯂꯝꯍꯦꯟ ꯇꯨꯌꯦꯟꯕ ꯈꯔꯅ ꯍꯨꯝꯃꯒ ꯄꯨꯕ ꯃꯇꯝꯗ ꯂꯦꯝꯍꯧꯔꯤꯕ ꯀꯨꯀꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯌꯥꯗꯕ ꯃꯌꯥꯝ ꯂꯩ ꯃꯅꯨꯡꯗ ꯅꯝꯐꯨꯗ ꯃꯣꯏꯅ ꯅꯝꯁꯤꯜꯂ ꯊꯝꯕꯅꯦꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯈꯔꯒ ꯃꯥꯟꯅꯔ ꯇꯧꯕꯗ ꯉꯝꯖꯗꯕ ꯋꯥꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯤ ꯚꯣꯏꯁ ꯑꯃ ꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯃꯣꯏꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟꯗꯤ ꯇꯧꯋꯦ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯖꯣꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯌꯥꯝ ꯐꯣꯡꯅ ꯍꯥꯏꯔꯛꯑꯦ ꯃꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯕꯗꯁꯨ ꯃꯣꯏ ꯋꯥꯐꯝ ꯌꯥꯎꯔꯦ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯒꯣꯔꯃꯦꯟꯉꯣꯟꯗ ꯑꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯃꯗꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤꯗꯤ ꯑꯩꯈꯣꯏ ꯄꯤꯔꯣꯏ ꯈꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯃꯣꯏ ꯍꯟꯖꯟ ꯍꯟꯖꯟꯅꯗꯤ ꯇꯧꯔꯤ ꯑꯗꯨ ꯃꯥꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯅꯤꯀꯣ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯎꯊꯣꯛꯈꯤꯕꯁꯤ ꯍꯦꯛꯇ ꯇꯧꯁꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯕ ꯉꯥ ꯌꯥꯔꯣꯏꯕ ꯑꯗ ꯃꯔꯛꯇ ꯑꯃꯨꯛ ꯑꯩꯅ ꯂꯥꯎꯊꯣꯛꯈꯤꯕ ꯁꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯄꯤꯅꯤ ꯍꯥꯏꯕꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥꯅꯤꯅꯀꯣ ꯑꯗꯨ ꯍꯧꯖꯤꯛꯇ ꯃꯣꯏꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯟꯕꯗꯨꯗꯤ ꯑꯉꯥꯡꯅ ꯑꯩꯈꯣই ꯊꯥ ꯄꯤꯌꯨꯅ ꯁꯨꯝ ꯄꯤꯕꯗꯣ ꯑꯁꯤꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯣꯂꯤꯁꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯗꯤꯃꯥꯟꯁꯤꯗꯤ ꯈꯔ ꯆꯥꯎꯅ ꯇꯥꯅꯤꯌꯦ ꯈꯔ ꯆꯥꯎꯅ ꯄꯤꯌꯨ ꯍꯥꯏꯅꯦꯕ ꯑꯗꯨꯒꯤ ꯇꯁꯦꯡꯕꯗꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯍꯧꯅꯕ ꯑꯗꯨꯒ ꯗꯤꯃꯥꯟꯁꯦ ꯐꯪꯗ꯭ꯔꯐꯥꯎꯗ ꯃꯣꯏꯒꯤ ꯁꯦꯟ ꯊꯨꯝ ꯇꯥꯜꯍꯧꯅꯕ ꯀꯨꯀꯤ ꯃꯌꯥꯝꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯃꯤꯡꯁꯤ ꯃꯅꯨꯡꯗ ꯃꯌꯥꯝꯁꯦ ꯀꯟꯁꯣꯂꯤꯗꯦꯠ ꯇꯧꯍꯧꯅꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯍꯧꯅꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯁꯥꯒꯠꯄꯒꯤ ꯑꯗꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯂꯧꯕꯅꯦꯕ ꯃꯔꯝꯗꯤ ꯀꯨꯀꯤꯁꯤꯗ ꯄꯨꯜꯂꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯑꯃꯒ ꯌꯨꯅꯤꯇꯤ ꯂꯩꯇꯦꯕ ꯂꯩꯇꯕꯁꯤꯗ ꯃꯣꯏꯅ ꯃꯩꯇꯩ ꯈꯟꯅꯔꯒ ꯅꯥꯒꯥ ꯈꯟꯅꯔꯒ ꯌꯨꯅꯤꯇꯤ ꯁꯨꯝ ꯁꯥꯒꯠꯄꯅꯦꯕ ꯃꯩꯇꯩ ꯈꯟꯅꯕ ꯂꯦꯞꯄ ꯅꯨꯃꯤꯠ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄ ꯅꯨꯃꯤꯠ ꯅꯥꯒꯥꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞ ꯂꯦꯞꯄꯒ ꯃꯣꯏ ꯑꯗꯨꯝ ꯈꯟꯅꯅꯦꯕ ꯈꯁꯨ ꯈꯟꯅꯕꯅꯦꯕ ꯃꯣꯏ ꯃꯁꯦꯟ ꯀꯥꯞꯅꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯗꯨ ꯂꯩꯕꯗꯨꯅ ꯃꯣꯏꯅ ꯈꯪꯗꯅ ꯁꯣꯝꯗ ꯌꯦꯜꯂꯣꯃꯤꯗ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯗ ꯑꯃꯨꯛ ꯅꯥꯒꯥꯗ ꯑꯃꯨꯛ ꯇꯟꯖꯥ ꯐꯪꯕ ꯁꯨꯝ ꯀꯥꯞꯄꯅꯦꯕ ꯏꯔꯥꯡ ꯁꯨꯝ ꯇꯧ ꯂꯩꯕꯅꯦꯕ ꯃꯔꯝꯗꯤ ꯃꯣꯏ ꯑꯁꯣꯝꯒꯤ ꯀꯟꯁꯣꯂꯤꯗꯦꯠ ꯇꯧꯅꯕ ꯃꯣꯏ ꯃꯁꯦꯟ ꯀꯥꯏꯗꯅꯕ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯇꯧꯕ ꯈꯣꯠꯄꯁꯤꯗꯤ ꯃꯁꯤꯗꯤ ꯃꯪ ꯑꯗꯨꯅꯤꯗ ꯑꯗ ꯄꯤꯕ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯑꯥꯔꯇꯤꯀꯜ 3ꯅ ꯌꯥꯏ ꯍꯥꯏꯔꯒꯁꯨ ꯇꯧꯕ ꯌꯥꯗꯕ ꯈꯔꯁꯨ ꯂꯩꯅꯦꯕ ꯍꯥꯏꯗꯤ ꯃꯆꯦꯠ ꯇꯥꯕ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯃꯆꯦꯠ ꯑꯃ ꯄꯤꯕꯁꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯎꯠꯇꯔꯥꯟ ꯆꯠꯈꯤꯕꯁꯨꯀꯣ ꯑꯗꯒꯤ ꯕꯤꯍꯥꯔꯗꯒꯤ ꯖꯔꯈꯟ ꯆꯠꯈꯤꯕ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤ ꯁꯠꯇꯤꯁꯒꯔ ꯆꯠꯈꯤꯕ ꯇꯦꯂꯪꯒꯥꯅꯥ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯆꯠꯈꯤꯕꯁꯤ ꯆꯠꯈꯤꯕ ꯃꯆꯦꯠꯇꯨꯅ ꯆꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯃꯆꯦꯠ ꯍꯥꯏꯁꯤꯗꯤ ꯃꯆꯦꯠ ꯑꯃ ꯆꯠꯄ ꯍꯥꯏꯁꯤ ꯃꯄꯨꯝꯗꯒꯤ ꯃꯆꯦꯠ ꯑꯃ ꯆꯠꯄ ꯃꯆꯦꯠꯇꯨ ꯄꯤꯛꯀꯗꯕꯅꯦꯕ ꯀꯨꯀꯤꯖꯣꯅ ꯍꯥꯏꯁꯤꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯦꯕ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯗꯤ ꯂꯩꯍꯧꯗꯣꯏꯁꯤꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯤꯑꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯄꯣꯠ ꯑꯃꯅ ꯍꯥꯏꯕꯅꯤꯗ ꯑꯗꯒꯤ ꯀꯩꯅꯣꯅ ꯃꯗꯨ ꯅꯥꯒꯥꯅꯁꯨ ꯌꯥꯒꯗ ꯌꯥꯔꯣꯏꯗ ꯍꯥꯏꯗꯣ ꯅꯥꯒꯥꯅꯁꯨ ꯌꯥꯔꯣꯏ ꯌꯥꯔꯣꯏꯗꯤ ꯀꯔꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯖꯣꯁꯤꯡꯅ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯅꯣ ꯀꯔꯤ ꯕꯦꯁꯤꯁ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯣꯏꯅ ꯂꯝꯁꯦ ꯇꯥꯜꯂꯛꯏꯅꯣ ꯍꯥꯏꯕꯁꯦ ꯂꯝ ꯇꯥꯟꯕꯁꯤꯗꯤ ꯌꯥꯔꯣꯏ ꯂꯝ ꯇꯥꯟꯕꯁꯤꯗꯤ ꯑꯥꯏꯗꯔ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯅ ꯑꯗꯒꯤꯗꯤ ꯐꯖꯕ ꯗꯣꯀꯨꯃꯦꯟꯅ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯝꯐꯨ ꯍꯥꯞꯄꯨꯗ ꯂꯥꯟ ꯇꯧꯅ ꯂꯧꯅꯕꯅꯦꯕ ꯂꯥꯟꯒꯤ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯑꯣꯏꯅꯔꯦꯗꯅꯀꯣ ꯆꯠꯅꯗ꯭ꯔꯦꯕ ꯏꯆꯦꯗ ꯆꯠꯅꯗ꯭ꯔꯦꯕ ꯗꯣꯀꯨꯃꯦꯟꯗ ꯌꯨꯝꯐꯝ ꯑꯣꯏꯅꯀꯗꯕꯅꯦꯕ ꯗꯣꯀꯨꯃꯦꯟꯗ ꯌꯥꯎꯗꯅ ꯁꯨꯝ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯧꯅꯤ ꯑꯁꯤꯗꯤ ꯃꯤꯅ ꯅꯣꯛꯀꯅꯦꯕ ꯇꯧꯕꯇꯕꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯣꯏ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯩꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯒꯤ ꯈꯛꯀꯤ ꯄꯥꯠꯅꯦꯕ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯕ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯈꯪꯉꯤꯔꯥ ꯈꯪꯗꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯔꯤꯔꯥ ꯂꯩꯇꯤꯔꯥ ꯈꯪꯗꯕꯀꯣ ꯁ꯭ꯋꯥꯏꯗ ꯃꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯁꯨꯛꯇꯧ ꯇꯧꯗꯕꯅꯤ ꯀꯔꯤꯝ ꯅꯠꯇꯦ ꯁꯤꯁꯦ ꯆꯤꯡꯗ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯈꯟꯅꯕ ꯑꯝꯇ ꯈꯟꯅꯕ ꯀꯩꯁꯨ ꯅꯠꯇꯦꯕꯁꯦ ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯅꯦ ꯒ꯭ꯔꯛ ꯂꯥꯛꯈꯤꯟ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯍꯨꯍꯟꯅꯦꯕ ꯃꯇꯝꯗ 1993ꯗ ꯑꯁꯤ ꯃꯤ ꯑꯍꯨꯝꯗꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯄꯥꯡꯒꯟ ꯈꯟꯅꯕ ꯍꯧꯋꯦꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯥꯖꯦꯁ ꯄꯥꯏꯂꯣꯠꯅ ꯑꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯑꯗ ꯃꯇꯝꯗꯨꯗ ꯃꯥ ꯂꯥꯛꯑꯒ ꯁꯤꯗꯩ ꯂꯥꯛꯑꯀꯥꯟꯗ ꯃꯇꯝꯗꯨꯒꯤ IGP DGP ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯄꯨꯂꯤꯁꯇ ꯀꯔꯤꯒꯤ ꯏꯔꯥꯡ ꯊꯣꯛꯄꯁꯤꯗ ꯈꯨꯗꯛꯇ ꯃꯥ ꯁꯁꯄꯦꯟ ꯇꯧꯔ ꯊꯝꯃꯝꯃꯦꯕ ꯍꯨꯍꯜꯂꯦ ꯄꯨꯂꯤꯁ ꯃꯌꯥꯝ ꯃꯊꯧ ꯇꯤꯀꯠ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯅꯦꯝꯊꯅꯕ ꯄꯨꯂꯤꯁꯀꯤ ꯃꯊꯧ ꯇꯧꯔꯦ ꯁꯣꯝꯗ ꯃꯩꯇꯩꯒꯤ ꯂꯥꯜꯍꯧꯕ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯄꯜꯂꯦꯀꯣ PLA ꯃꯌꯥꯝꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯀꯥꯏꯅ ꯀꯟꯅ ꯑꯃꯒ ꯈꯟꯅꯕ ꯌꯥꯔꯣꯏ ꯀꯟꯅ ꯇꯧꯔꯛꯄꯗꯒꯤ ꯏꯔꯥꯡꯁꯤ ꯍꯨꯍꯜꯂꯦꯕ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯁꯨ ꯀꯟꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯊꯕꯛꯁꯤ ꯇꯧꯕ ꯀꯥꯟꯗ ꯐꯒꯗꯕ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤ ꯊꯕꯛ ꯇꯧꯗꯕꯩꯅꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯕꯛ ꯇꯧꯗꯕꯩꯅꯦꯕ ꯀꯗꯥꯏ ꯍꯦꯛ ꯃꯣꯏꯕꯨ ꯈꯟꯅ ꯌꯥꯕ꯭ꯔꯕ ꯑꯗꯩ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯅꯥꯅ ꯀꯩꯅꯣ ꯀꯅꯥꯅ ꯀꯗꯧꯅꯣ ꯇꯧꯋꯦ ꯈꯪꯗꯕ ꯑꯗ TM ꯈꯨꯂꯦꯟꯗ ꯑꯦꯝꯕꯨꯁ ꯇꯧꯔꯦ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯈꯪꯗꯕ ꯑꯁꯤꯗꯩ ꯄꯥꯁꯇꯔ 3 ꯁꯤꯔꯦ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯉꯝꯗꯕ ꯇꯥꯡꯈꯨꯜ ꯑꯅꯤ ꯁꯣꯝꯗ ꯍꯥꯠꯈ꯭ꯔꯦꯗꯅ TM ꯈꯨꯂꯦꯟꯗ ꯑꯃꯨꯛ ꯑꯦꯝꯕꯨꯁ ꯇꯧꯗꯅ ꯑꯗꯨꯁꯨ ꯀꯔꯝꯕ ꯀꯥꯡꯕꯨꯅ ꯑꯦꯇꯦꯛ ꯇꯧꯔꯤꯅꯣꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯍꯥꯏ ꯉꯝꯗꯕ ꯑꯗꯨꯗꯨꯅ ꯃꯣꯏ ꯃꯁꯦꯟꯒꯤꯃꯛꯇ ꯃꯥꯅ ꯇꯧꯔꯦ ꯄꯥꯏ ꯍꯥꯏꯖꯤꯟꯅꯩꯁꯦ ꯒꯣꯔꯃꯦꯟꯗꯣ ꯃꯇꯤꯛ ꯆꯥꯗꯕꯩꯅꯦꯕ ꯍꯥꯏꯕꯗꯤ ꯖꯖ ꯌꯥꯎꯗꯅ ꯃꯤ ꯑꯅꯤ ꯃꯔꯤ ꯌꯦꯟꯅꯔꯒꯗꯤ ꯑꯗꯨꯝ ꯉꯥꯡꯅ ꯂꯩꯅꯦꯕ ꯑꯗꯩ ꯔꯦꯐ꯭ꯔꯤ ꯌꯥꯎꯗꯅ ꯐꯨꯠꯕꯣꯜ ꯇꯤꯝ ꯑꯅꯤ ꯁꯥꯟꯅ ꯄꯪꯀꯥꯎꯗ ꯀꯥꯎꯁꯤꯟꯅꯅꯦꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯇꯥꯍꯜꯂꯦꯕ ꯒꯣꯔꯃꯦꯟꯅ ꯉꯔꯥꯡ ꯀꯥꯞꯇꯅ ꯈꯨꯜ ꯑꯃ ꯂꯩꯕꯣꯟ ꯈꯨꯂꯦꯟꯗ ꯀꯥꯞꯇꯅ ꯁꯤꯗꯨ ꯁꯤ ꯀꯥꯡꯂꯨꯞꯁꯤꯅ ꯇꯧꯕꯅꯤ ꯁꯤ ꯂꯨꯞꯁꯤꯅ ꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯇꯧꯕꯅꯤ ꯒꯣꯔꯃꯦꯟ ꯍꯥꯏꯇꯥꯔꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯝꯇ ꯍꯥꯏꯅꯔꯣꯏꯕ ꯑꯗꯩ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯀꯥꯞꯇ꯭ꯔꯗꯤ ꯂꯥꯏ ꯂꯥꯛ ꯀꯥꯞꯄꯤꯕ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯥꯔꯃꯤꯅ ꯀꯥꯞꯄꯤꯕ꯭ꯔꯕ ꯋꯥꯍꯪꯁꯤ ꯂꯩꯇꯥ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯅꯣꯡꯃꯩ ꯄꯥꯏꯗꯦ ꯑꯗꯥꯏꯗ ꯂꯩꯁꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗꯨꯅꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯂꯥꯜꯍꯧꯕ ꯈꯔꯅꯦ
ꯑꯗꯩ ꯑꯥꯔꯃꯤꯅꯦꯕ ꯄꯥꯏꯔꯤꯁꯦ ꯅꯣꯡꯃꯩ ꯄꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯃꯣꯏ ꯑꯍꯨꯝꯗꯨꯅꯦꯕ ꯑꯥꯔꯃꯤꯅꯦ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯅꯥꯒꯥ ꯂꯥꯜꯍꯧꯕ ꯑꯍꯨꯝꯁꯤꯃꯛꯇ ꯅꯥꯒꯥ ꯂꯥꯜꯍꯧꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯅꯤꯁꯤ ꯑꯝꯇ ꯀꯥꯞꯇꯦ ꯍꯥꯏꯇꯥꯔꯗꯤ ꯑꯥꯔꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯕ ꯌꯥꯏ ꯑꯗꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯞꯄꯤꯔꯕ ꯃꯣꯏꯁꯨ ꯀꯥꯞꯇꯦ ꯍꯥꯏꯗꯤ ꯂꯥꯏ ꯂꯥꯛ ꯀꯥꯞꯇꯣꯏꯔꯕ ꯁꯤ ꯒꯣꯔꯃꯦꯟꯅ ꯈꯪꯒꯗꯧ ꯅꯠꯇ꯭ꯔꯕ ꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯅ ꯀꯥꯞꯄꯅꯤ ꯊꯤꯖꯤꯜꯂꯒ ꯐꯥꯕ ꯉꯝꯗ꯭ꯔꯕꯥꯎꯗ ꯁꯤꯒ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠꯇꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯑꯍꯨꯝꯗ ꯃꯣꯏꯅ ꯗꯤꯕꯤꯖꯟ ꯐꯅ ꯇꯥꯅꯕ ꯍꯣꯠꯅꯔꯒꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯁꯨꯡ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯀꯩꯅꯣꯅꯦ ꯁ꯭ꯀꯦꯜꯗꯨ ꯅꯦꯝꯕꯩ ꯋꯥꯅꯤ ꯂꯥꯟꯗꯤ ꯑꯗꯨꯝ ꯂꯩꯅꯔꯕꯅꯦ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯂꯥꯟꯁꯦ ꯑꯗꯨꯝ ꯂꯩꯅꯔꯕꯅꯤ ꯍꯣꯏ ꯅꯥꯒꯥꯒꯤ ꯀꯥꯡꯂꯨꯞꯇ ꯆꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯔ ꯑꯃꯅ ꯀꯥꯡꯂꯨꯞ ꯈꯔ ꯑꯃꯅ ꯑꯩꯈꯣꯏ ꯅꯥꯒꯥ ꯆꯠꯂꯁꯨ ꯂꯥꯟ ꯌꯥꯎꯔꯣꯏꯒꯅ ꯇꯧꯅꯕꯩ ꯋꯥꯅꯦꯕ ꯂꯥꯟꯗꯤ ꯑꯗꯨꯝ ꯀꯨꯀꯤꯒꯤꯗꯤ ꯄꯨꯂꯞ ꯑꯄꯨꯟꯕꯗ ꯊꯥꯔꯛꯑꯕꯅꯦ ꯅꯥꯒꯥꯒꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯩꯇꯩꯒꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯥꯒꯥꯅꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯃꯣꯏ ꯃꯁꯦꯟ ꯈꯥꯏꯗꯣꯛꯆꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯀꯟꯅ ꯌꯥꯎꯔꯣꯏ ꯂꯥꯟꯗꯤ ꯄꯥꯝꯗꯦ ꯀꯥꯏꯅ ꯑꯩꯈꯣꯏꯗꯤ ꯁꯥꯟꯇꯤ ꯂꯩꯅꯕ ꯍꯣꯠꯅꯖꯩꯒ ꯍꯥꯏꯕ ꯋꯥꯅꯦ ꯀꯨꯀꯤꯒꯤꯗꯤ ꯅꯥꯒꯥ ꯃꯣꯏ ꯄꯨꯂꯞꯇꯨ ꯈꯛꯇ ꯅꯠꯇꯅꯅꯦ ꯃꯩꯇꯩꯁꯨ ꯌꯥꯎꯅ ꯌꯦꯂꯣ ꯃꯤ ꯄꯨꯂꯞꯇ ꯊꯥꯔꯛꯑꯕꯅꯦꯕ ꯄꯨꯂꯞꯇ ꯅꯥꯀꯜꯂꯝꯗ ꯂꯦꯞꯄ ꯑꯩꯈꯣꯏ ꯅꯥꯀꯜꯂꯝꯗ ꯂꯦꯞꯄ ꯇꯧꯅꯔꯁꯦꯅ ꯇꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯑꯄꯪ ꯑꯗꯨꯝ ꯇꯥꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯀꯨꯀꯤꯅ ꯃꯣꯏꯒꯤ ꯃꯤ 13 ꯑꯁꯣꯝꯗ ꯍꯣꯁꯇꯦꯁ ꯑꯣꯏꯈ꯭ꯔꯦ ꯃꯣꯏ ꯈꯪꯉꯤ ꯃꯁꯤꯡ ꯃꯣꯏꯅ ꯍꯦꯟꯈ꯭ꯔꯦꯁꯦ ꯃꯣꯏꯅ 6ꯇ ꯇꯧꯔꯕꯗ ꯃꯤꯅ 13 ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯒꯨꯝꯕ ꯃꯣꯏꯗꯤ ꯀꯨꯀꯤꯗꯤ ꯃꯗꯨ ꯑꯩ ꯋꯥꯈꯟꯗ ꯃꯣꯏ ꯀꯨꯀꯤꯒꯤ ꯀꯣꯗꯒꯤꯗꯃꯛꯇ ꯁꯍꯤꯠ ꯑꯣꯏꯈ꯭ꯔꯕꯅꯦꯒ ꯄꯥꯔꯝꯒꯅꯤ ꯃꯣꯏꯗꯤ ꯃꯣꯏ 13 ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯗꯕ ꯃꯣꯏꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝꯕꯤꯕ ꯈꯣꯠꯄ ꯃꯣꯏꯒꯤ ꯂꯥꯏꯊꯣꯛ ꯇꯤꯟꯊꯣꯛ ꯇꯧꯕꯗ ꯌꯥꯎꯕꯤꯔꯝꯗꯧ ꯃꯥꯜꯂꯝꯃꯤꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯂꯩꯕꯥꯛ ꯑꯃ ꯇꯥꯟꯕꯒꯤꯗꯃꯛꯇ ꯃꯣꯏ ꯊꯋꯥꯏꯅ ꯄꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯣꯏꯒꯤ ꯑꯊꯧꯕꯅꯤ ꯀꯥꯟꯗ ꯃꯣꯏꯒꯤ ꯃꯔꯣꯟꯗ ꯃꯣꯏꯒꯤ ꯑꯣꯏꯕꯤꯗꯀꯣ ꯇꯧꯔꯝꯕꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯤ ꯂꯥꯛꯆ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛ ꯅꯥꯒꯥꯅ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯇꯥꯡꯈꯨꯜꯒ ꯇꯧꯅꯖꯕꯅꯤ ꯂꯤꯌꯥꯡꯃꯩꯒ ꯇꯧꯅꯖꯕꯅꯤ ꯆꯠꯂꯤꯕ ꯅꯥꯒꯥ ꯑꯇꯣꯞꯄꯁꯤꯡꯁꯦ ꯂꯝꯕꯤ ꯂꯝꯒꯥꯡꯗꯒꯤ ꯀꯨꯀꯤꯅ ꯇꯟꯖꯥ ꯐꯪꯕꯩ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯇꯥꯛ ꯐꯥꯖꯤꯜꯂꯛꯄ ꯌꯥꯏꯑꯕ ꯃꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯃꯥꯟꯅ ꯍꯣꯠꯅꯕꯁꯦ ꯃꯩꯇꯩꯒ ꯇꯧꯋꯤꯗꯅ ꯃꯩꯇꯩꯒ ꯑꯍꯥꯟꯕ ꯂꯥꯟꯁꯤ ꯃꯤ 3 ꯍꯧꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯁꯤꯕꯒꯤ ꯆꯥꯡꯁꯦ 1:6ꯅꯦꯕ ꯃꯩꯇꯩ ꯑꯃ ꯀꯩꯅꯣꯅꯦꯕ ꯀꯨꯀꯤ 3ꯅꯦꯕ ꯁꯦ ꯃꯤ 30ꯗ ꯑꯩꯈꯣꯏꯒ ꯀꯩꯅꯣꯒ ꯑꯃꯤꯠ ꯁꯥꯒ ꯎꯅꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯁꯦ ꯃꯤ 34 ꯁꯤꯕꯅꯤ ꯃꯤ 34 ꯁꯤꯕꯅꯤ 89 ꯃꯗ ꯅꯣꯏ ꯃꯩꯇꯩ 13 ꯈꯛꯇꯅꯦ ꯍꯥꯏꯅꯦꯕ ꯁꯥꯏ ꯃꯤ 30ꯅꯤ ꯀꯣ 2023ꯒꯤ ꯑꯗ ꯃꯤ 34 ꯁꯤꯕꯗ ꯃꯩꯇꯩ 13 ꯈꯛꯇꯅꯦ ꯍꯥꯏꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯌꯥꯝ ꯁꯤꯗꯦ ꯍꯥꯏꯅꯦꯀꯣ ꯃꯩꯇꯩ ꯌꯥꯝ ꯁꯤꯍꯟꯅꯤꯡꯉꯦꯔ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯃꯤꯁꯤ ꯁꯤꯕꯩ ꯆꯥꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯍꯥꯟꯕꯗ ꯃꯩꯇꯩ ꯌꯥꯝ ꯁꯤꯔꯝꯗꯦꯕ ꯀꯣꯟꯅ ꯁꯨꯝ ꯀꯗꯥꯏꯋꯥꯏꯗ ꯁꯨꯝ ꯇꯛ ꯇꯧꯔꯒ ꯃꯣꯏꯒ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯆꯤꯡꯗ ꯀꯥꯞꯅꯕꯗ ꯆꯤꯡꯗ ꯆꯦꯟꯈꯠꯄꯗ ꯃꯣꯏꯅ ꯀꯥꯞꯄꯩꯅꯤ ꯈꯪꯗꯦ ꯑꯥꯔꯃꯤꯅ ꯀꯥꯞꯄꯩꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯁꯤꯕ ꯁꯨꯝ ꯌꯥꯝꯁꯤꯜꯂꯒ ꯑꯗꯩ ꯑꯩꯈꯣꯏ ꯂꯝ ꯀꯣꯏ ꯆꯠꯄꯗ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯄꯗ ꯂꯝꯃꯥꯡꯅ ꯆꯪꯉꯨꯕ ꯈꯣꯠꯄ ꯃꯌꯥꯝ ꯐꯥꯕ ꯈꯣꯠꯄ ꯍꯥꯞꯆꯤꯜꯂꯒꯀꯣ ꯃꯤꯁꯤ ꯍꯧꯖꯤꯛ ꯃꯥꯟꯅꯔꯦꯕ ꯁꯤꯕꯩ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯀꯨꯀꯤꯒꯤꯅ ꯍꯧꯖꯤꯛ ꯄꯥꯔꯝꯗꯣꯏꯁꯦ ꯃꯣꯏꯒꯤ ꯃꯤꯁꯤ ꯁꯤꯈ꯭ꯔꯦ ꯃꯣꯏ ꯍꯧꯖꯤꯛ ꯁꯤꯔꯛꯑꯦꯗꯅ ꯉꯔꯥꯡ 3 ꯁꯤꯔꯦ ꯀꯥꯟꯅꯅ ꯑꯃꯅꯕꯨ ꯀꯥꯞꯄꯁꯨ ꯑꯃꯅꯕꯨ ꯀꯥꯞꯄꯁꯨ ꯀꯣ ꯑꯗꯒꯤ ꯅꯍꯥꯟ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯀꯣ ꯔꯦꯕ꯭ꯔꯦꯟ ꯌꯥꯎꯕ 3 3 ꯁꯤꯔꯦꯗꯅ 3ꯇꯨꯒ 13 ꯀꯨꯟꯅꯦ ꯄꯥꯗꯣꯏꯅꯦꯕ ꯃꯔꯛꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅ ꯅꯥꯒꯥꯅ ꯄꯥꯕꯁꯦ ꯌꯥꯝ ꯈꯔ ꯇꯦꯟꯅ ꯄꯥꯁꯦ ꯈꯔ ꯂꯥꯏꯕꯗ ꯑꯦꯄꯤꯟ ꯀꯩꯅꯣꯗꯒꯤ ꯇꯤꯌꯝ ꯈꯨꯂꯦꯟꯗ ꯁꯤꯕ ꯅꯥꯒꯥ ꯇꯥꯡꯈꯨꯜ ꯑꯅꯤꯗꯨꯃꯅꯦ ꯑꯗꯒꯤ ꯃꯣꯏꯒꯤ 9 ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯅꯤꯒ ꯄꯥꯔꯁꯦ 10 ꯍꯥꯏꯁꯦ ꯃꯁꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯄꯥꯊꯣꯛꯅꯔꯗꯤ 13ꯗꯤ ꯁꯤꯕꯗꯤ ꯅꯠꯇ꯭ꯔꯤꯀꯣ ꯃꯣꯏ ꯀꯨꯀꯤꯅꯗꯤ ꯁꯤꯒꯁꯨ ꯌꯥꯔꯦ ꯄꯥꯔꯝꯕꯁꯨ ꯌꯥꯏꯑꯕ ꯍꯥꯟꯅꯔꯁꯨ ꯌꯥꯏꯅ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯁꯨꯝ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯕꯅꯤꯀꯣ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯒ ꯁꯨꯝ ꯁꯣꯟꯗ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯕꯛ ꯁꯨꯝ ꯆꯠꯊꯔꯒ ꯀꯅꯥꯅ ꯃꯤꯕꯨ ꯀꯟꯅꯕꯤ ꯂꯝꯕꯤꯔꯕꯗꯣ ꯃꯤ ꯁꯥꯎꯅꯕ ꯍꯣꯠꯅꯩꯗꯨꯕꯣ ꯑꯗꯨꯅ ꯀꯨꯀꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯤ ꯑꯩꯒꯤ ꯅꯥꯒꯥꯒꯤ ꯃꯤ ꯈꯔꯁꯨ ꯐꯥꯔꯛꯈꯤꯗꯧꯕ ꯃꯥꯜꯂꯦ ꯑꯅꯧꯕ ꯅꯥꯒꯥ ꯂꯤꯌꯥꯡꯃꯩꯗꯤ ꯍꯧꯖꯤꯛ ꯄꯥꯛ ꯆꯠꯅꯔꯝꯃꯔꯣꯏꯀꯣ ꯈꯔ ꯑꯦꯂꯥꯔꯠ ꯂꯩꯔꯝꯃꯅꯤ ꯇꯥꯡꯈꯨꯜ ꯈꯔ ꯑꯦꯂꯥꯔꯠ ꯂꯩꯔꯝꯃꯅꯦꯕ